ꯃꯌꯥꯝ ꯍꯧꯖꯤꯛ ꯇꯨꯝꯃꯒ ꯂꯩꯅꯤ ꯅ ꯑꯁꯤꯒꯤꯁꯦ ꯊꯛꯑꯅꯤ ꯄꯣꯝꯒ꯭ꯔꯦꯅꯦꯠꯁꯨ ꯌꯥꯎꯔꯛꯑꯦꯕ ꯑꯗꯣ ꯄꯣꯝꯒ꯭ꯔꯦꯅꯦꯠꯇꯣ ꯍꯥꯎꯇꯕꯅꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯩ ꯄꯨꯔꯛꯇ ꯌꯥꯗꯕꯒꯤ ꯑꯗꯨꯝ ꯄꯨꯔꯛꯏꯅꯤ ꯑꯗ ꯑꯩꯅ ꯄꯥꯝꯖꯕꯗꯤ ꯑꯁꯤꯒꯤ ꯒ꯭ꯔꯦꯞꯁꯦ ꯑꯁꯤꯅ ꯍꯦꯟꯅ ꯄꯥꯝꯕ ꯍꯦꯜꯂꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯁꯤ ꯑꯍꯥꯟꯕꯒꯤ ꯑꯁꯤ ꯌꯦꯊꯛꯑꯅꯤ ꯑꯗꯨ ꯃꯈꯥꯗ ꯑꯇꯩ ꯀꯔꯤ ꯀꯔꯤ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯅꯤ ꯃꯌꯥꯝ ꯄꯨꯟꯅ ꯉꯁꯤꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯃꯌꯥꯝ ꯆꯂꯥꯏ ꯂꯣꯏ ꯀꯥꯈ꯭ꯔꯦ ꯆꯤꯡꯊꯔꯒꯦ ꯃꯌꯥꯝ ꯊꯕꯛꯄꯨꯗꯤ ꯂꯣꯏ ꯂꯣꯏꯔꯦ ꯏꯔꯨ ꯃꯥꯏꯊꯔꯒ ꯆꯪꯉꯛꯑꯦ ꯑꯗꯣ ꯃꯌꯥꯝ ꯑꯉꯥꯡꯁꯤꯡꯒꯤꯁꯨ ꯉꯁꯤꯗꯤ ꯔꯤꯖꯜ ꯊꯣꯛꯄ ꯅꯨꯃꯤꯠꯅꯦ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯛꯇꯧꯕ ꯔꯤꯖꯜꯗꯣ ꯑꯗꯨ ꯑꯗꯨꯝ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯗꯒꯤ ꯉꯁꯤꯁꯦ ꯃꯌꯥꯝ ꯊꯕꯛ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯖꯤꯔꯤꯗꯒꯤꯁꯨ ꯑꯩꯈꯣꯏ ꯀꯀꯥ ꯍꯣꯏ ꯂꯥꯛꯀꯅꯤ ꯑꯗꯒꯤ ꯃꯝꯖꯥꯏꯁꯨ ꯂꯥꯛꯀꯅꯤ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏꯗꯒꯤ ꯃꯌꯥꯝ ꯊꯕꯛ ꯌꯥꯝꯃꯦ ꯉꯁꯤꯁꯦ ꯑꯗꯣ ꯑꯗꯨꯝ ꯑꯩ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯎꯍꯜꯂꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯥꯏ ꯄꯨꯖꯥ ꯇꯧꯕꯒꯤ ꯊꯣꯛꯂꯛꯏꯅꯦꯕ ꯂꯥꯏ ꯄꯨꯖꯥ ꯇꯧꯔꯨꯗ꯭ꯔꯤ ꯂꯥꯏ ꯄꯨꯖꯥ ꯇꯧꯗꯣꯏꯅꯤ ꯍꯧꯖꯤꯛ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝꯒ ꯑꯩꯈꯣꯏ ꯃꯄꯥ ꯂꯥꯛꯑꯦ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯛꯑꯦ ꯔꯤꯖꯜ ꯄꯨꯔꯒ ꯂꯥꯛꯑꯦ ꯔꯤꯄꯣꯔꯠꯀ ꯉꯁꯤ ꯄꯤꯌꯦꯕ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯑꯦ siga leire mayam nanagi di maki di mak oireko maki di puna A+ na tapire maki di khangde ko dum aduni angang phuna ni da dui akoi muni gi sina mune mayam sigi se first time gi di asini first time gi di puna 90 amota phange siga leire first time gi 100 mark ta si phange second time gi na sida leire second time gi ni second time gi se mayam asigi 89 phang ba se hindi subject ne aba sigi se asigi se akoi baji lai gi da bodo mamang da ne baji lai gi da ba matam do adugi duga ne aba aidi sorat ki ne nongalaga sorat ngasi sorat oiraga nongalaga mathangi numit exam oi hi bane aba do akoi gi exam se monday numit oi hi bane akoi na lai sina sunday numit ki nundin na lak bane aba adagi sorat manung ju larik ambo pu hode na aduna mayam asigi singje aidi second term gi singje dum larik se paboi padaboi taugi aba aduna asigi subject se hindi simji yam so na lai 89 phangai adagi asina last ki ni final exam gi di asi sumaina phangai mayam aduni tambali padi dum angang ni na khangdre ko do adum ne mayam deina share tawning na dum tawrakpani ado hojiti moi ji class 6 ka dore koi muni je class 6 ka dore nana na class 3 ka do ni mayam angang su report kar la jenghalle mayam da su le do hoji se ngasi je lebak po numit ni koi mapa su ngasi di lai mandi da chatoi ni lai kuramba khangde kaya ba kaya ba kaya no ro nang na phajana haira madei thongdoi ni hairo 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 kamai thong wai no hinjang do hairo kamai changau ne na yo na mahau hau te kwa hai mama tum cái nó năm thì bà mà năm mama chừng nghe koi nana ma moi thok to ga ne nana ma moi thok ma ai don't nana ma moi thok to ga kala nu nang thoi da moi thok to mama nó nè kala nó buồn thế đó mayam nga lai de fadigom jo ka kuina phangudre ngasi amu phange poche ama ni lawthoke ko kakai laktoi do ni degi kakai jo chak thi birakani abai ge tuga yenge moine train da mi lakpa du lawbagi laktoi ne ba do mi sing do laktaba kai no khangde duna la roi na haidore aina khalina dum sabon kala khara pi ga na ne jengami bane huji poche mai obengi popcorn ne aba mayam ado obengi popcorn je khangde ba ngara si hangdu nu ne si mawong am ne aba oven da hobagi ni ado edi oven do laijada bani na so angarang nem tang ne khang da hoba jabra na jingu ga na try toru ga na si puraga la ine ba do khang mata ta maku jala ga khang manu smai dum tham doi ne ba si gi sina makha thang doi ne ba ado khangde ya ga dro ne si manu kai no ma tham ji ko
ꯀꯥꯁꯟꯒꯅꯤ ꯅꯠꯇ꯭ꯔꯗꯤ ꯁꯤꯒꯤꯁꯦ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠꯅꯤꯀꯣ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯁꯤꯖꯤꯟꯅꯗꯕ ꯄꯣꯠꯅꯤ ꯑꯗꯣ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯊꯝꯕꯗꯨꯗꯤ ꯀꯥꯔꯅꯤꯅ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯌꯦꯡꯁꯤꯕꯀꯣ ꯃꯈꯨꯝꯗ ꯃꯈꯥ ꯂꯩ ꯄꯨꯔꯣ ꯁꯨꯃꯥꯏꯅ ꯊꯝꯃꯒ ꯌꯦꯡꯉꯁꯤ ꯃꯩꯁꯦ ꯈꯔ ꯂꯩꯊꯒꯦ ꯂꯤꯂꯥ ꯑꯣꯚꯦꯟ ꯂꯩꯖꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣꯗꯣ ꯄꯣꯞꯀꯣꯔꯟ ꯁ꯭ꯄꯥꯏꯔ ꯑꯝꯇ ꯄꯥꯏꯔꯨꯁꯦ ꯁꯤ ꯀꯩ ꯊꯥꯛꯀꯦ ꯃꯌꯥꯝ ꯊꯤꯡꯉꯣꯏ ꯍꯨꯏꯃ ꯌꯥꯝ ꯁꯨꯃꯥꯏꯅ ꯀꯥ ꯂꯩꯔꯝꯃꯦ ꯌꯦꯡꯉꯣ ꯃꯈꯥꯗ ꯍꯥꯏꯗꯣꯛꯑꯣ ꯃꯈꯥꯗ ꯌꯦꯡꯉꯨ ꯑꯗꯨ ꯃꯈꯥꯗ ꯑꯃꯨꯛ ꯂꯩꯕꯁꯨ ꯃꯨꯟꯈꯔꯦ ꯀꯨꯝ 이거 ꯑꯩꯁꯤ 와우 그냥 빨리 했더니 이거 맞습니다. 누나 시발 ꯉꯥ ꯉꯧꯔꯒꯦ ꯁꯤꯗ ꯂꯩꯔꯦ ꯀꯔꯤ ꯍꯥꯞꯆꯜꯂꯦ ꯊꯣꯡꯁꯨ ꯔꯪ ꯇꯩꯔꯦ ꯀꯩꯅꯣ ꯁꯤꯒꯩꯁꯤꯒ ꯃꯌꯥꯝꯁꯤꯅ ꯊꯣꯡ ꯀꯔꯤ ꯇꯩꯕꯒꯤꯅꯦ ꯑꯁꯤꯒꯤꯁꯦ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯗꯒꯤ ꯑꯁꯤꯒꯩꯁꯤꯒ ꯊꯤꯅꯔ ꯍꯥꯞꯄꯒ ꯇꯩꯗꯣꯏꯅꯤ ꯁꯦ ꯁꯤꯒꯤ ꯊꯤꯅꯔꯁꯤꯃꯒ ꯂꯩꯔꯛꯑꯦ ꯍꯧꯒꯠꯂꯦꯁꯦ ꯅꯞꯄ꯭ꯔꯥ 야 ꯅꯪꯅ ꯂꯥꯛꯑꯣꯏꯅꯦ ꯍꯋꯥ ꯃꯅꯝ ꯅꯝꯃꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯂꯥꯏ ꯄꯨꯖꯥ ꯇꯧꯔꯝꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯦꯟꯗꯜꯁꯦ ꯆꯥꯛꯏ ꯑꯩꯈꯣꯏꯒꯤ ꯃꯨꯅꯤ ꯀꯦꯃꯦꯔꯥꯗ ꯌꯥꯎꯔꯦ ꯉꯥ ꯉꯧꯔꯤꯅꯦꯕ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯩꯗꯨ ꯀꯩꯕ ꯁꯤ ꯀꯅꯥꯅ ꯂꯩꯔꯤꯕ ꯃꯃꯥꯅ ꯍꯥꯏꯔꯣ ꯑꯁꯦꯡꯕ ꯍꯥꯏꯔꯣ ꯀꯅꯥꯅ ꯂꯩꯔꯤꯅꯣ 포테토 ꯀꯅꯥ ꯂꯩꯔꯤꯅꯣ ꯍꯥꯏꯔꯣ 포테토 바이오니라 ꯃꯨꯅꯤ ꯗꯨꯀꯥꯟꯗ ꯆꯠꯂꯨꯔꯒꯅꯦ ꯄꯣꯇꯦꯇꯣꯗ ꯂꯩꯔꯤꯕ 근데 나한테 그 하나 해주겠다 ꯀꯔꯤ ꯅꯪ ꯗꯗꯥꯔꯣ ꯀꯔꯤꯕꯅꯨꯅꯣ 어때? 아니 내가 하지 말라지 ꯀꯩ ꯍꯥꯏ ꯀꯧꯔꯤꯕ ꯍꯥꯏꯔꯣ ꯇꯅꯦ ꯃꯣꯏ ꯀ꯭ꯂꯥꯁ ꯇꯤꯆꯔꯅꯅꯦ ꯐꯩꯌꯦꯕ ꯈꯪꯕ꯭ꯔꯥ 따오가누네 ꯃꯣꯏ ꯁ꯭ꯀꯨꯜꯒꯤꯅꯦ ꯑꯣꯖꯥꯅꯅꯦ ꯃꯣꯏ ꯀ꯭ꯂꯥꯁ ꯇꯤꯆꯔꯅꯅꯦ ꯃꯉꯣꯟꯗ ꯅꯤꯀꯤꯇꯥ ꯍꯥꯏꯅ ꯀꯧꯗꯦ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯌꯨꯇꯨꯕꯔ ꯍꯥꯏꯔꯣ 아래 그 플라스틱 그나마. 할비니 ꯍꯥꯏꯗꯤ ꯃꯣꯏ ꯀ꯭ꯂꯥꯁꯀꯤꯅꯦꯕꯀꯣ ꯑꯇꯣꯞꯄ ꯁꯦꯛꯁꯟꯒꯤ ꯑꯣꯖꯥ ꯀ꯭ꯂꯥꯁ ꯇꯤꯆꯔꯅꯅꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯥ ꯎꯔꯗꯤꯅꯦ ꯌꯨꯇꯨꯕꯔ ꯍꯥꯏꯔ ꯑꯣ ꯌꯨꯇꯨꯕꯔꯒꯤ ꯕꯦꯇꯤ ꯍꯥꯏꯅ ꯀꯧꯔꯦ ꯍꯥꯏ ꯈꯪꯉꯕ ꯑꯩꯈꯣꯏ ꯃꯨꯅꯤꯗ ꯑꯗꯩ ꯑꯃꯨꯛꯁꯨ ꯌꯨꯇꯨꯕꯔ ꯀꯁꯥ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯣ ꯌꯨꯇꯨꯕꯔ ꯍꯥꯏꯔꯗꯤ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯃꯉꯣꯟꯗ ꯌꯦꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯔꯤꯕꯅꯦ ꯋꯥꯔꯤ ꯂꯤꯔꯤꯅꯦꯕ ꯑꯩꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯑꯃꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯤꯅꯦꯕ ꯃꯣꯏ ꯀ꯭ꯂꯥꯁꯇꯅꯦ ꯑꯗꯨꯝ ꯄꯦꯄꯔ ꯑꯦꯛꯖꯥꯝ ꯊꯥꯕꯩ ꯄꯦꯄꯔ ꯄꯤꯕ ꯈꯪꯗꯦ ꯑꯗꯒꯤ ꯑꯗꯨꯝ ꯀ꯭ꯂꯥꯁ ꯑꯍꯥꯟꯕ ꯇꯧꯔꯛꯄꯗꯅꯦ ꯈꯪꯕ꯭ꯔꯥ ꯑꯗꯨꯒ ꯅꯤꯀꯤꯇꯥ ꯍꯥꯏꯅ ꯀꯧꯔꯛꯑꯗꯤꯅꯦ ꯌꯨꯇꯨꯕꯔꯒꯤ ꯕꯦꯇꯤ ꯍꯥꯏꯅ ꯀꯧꯔꯛꯑꯦ ꯈꯪꯉꯕ ꯍꯥ ꯐꯥꯁ ꯅꯉꯣꯟꯗ ꯅꯤꯀꯤꯇꯥ ꯈꯛꯇꯪ ꯀꯧꯔꯝꯕ꯭ꯔꯥ ꯑꯗꯩꯗꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯦꯀꯤ ꯇꯩ ꯌꯥꯒꯗ꯭ꯔꯣ ꯗꯨꯔꯪꯗꯨꯅ ꯈꯦꯀ꯭ꯔꯤꯁꯤꯅꯅꯦ ꯑꯩꯅ ꯈꯜꯂꯤꯕ ꯕ꯭ꯂꯨ ꯀꯂꯔꯒꯤ ꯑꯣꯏꯅ ꯇꯩꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯅꯪ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯕ ꯇꯧꯁꯦ ꯑꯃꯨꯛꯅꯦ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯇꯧꯁꯦ ꯑꯃꯨꯛꯅꯦ Papá, me das el dinero. ꯑꯩꯈꯣꯏ ꯃꯝꯖꯥ ꯂꯥꯛꯑꯦ ꯌꯣꯡꯆꯥꯛ ꯄꯣꯔꯛꯏꯗꯣ ꯃꯣꯏ ꯂꯧꯕ ꯆꯠꯈꯤꯑꯕ ꯍꯜꯂꯛꯀꯦ ꯃꯌꯥꯝ ꯆꯪꯉꯨ ꯌꯥꯗꯦ ꯃꯝꯖꯥꯏ ꯆꯪꯉꯨ ꯌꯥꯗꯦ ꯌꯣꯡꯆꯥꯛ ꯄꯨꯔꯒ ꯂꯥꯛꯑꯦ ꯌꯣꯡꯆꯥꯛ ꯀꯩꯅꯣꯁꯨ ꯌꯥꯎꯔꯛꯏꯅꯦ ꯔꯥꯡ ꯃꯌꯣꯝꯁꯨ ꯌꯥꯎꯔꯛꯏ ꯀꯩ ꯄꯣꯠꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯌꯦꯡꯉꯣ ꯑꯩ ꯉꯔꯥꯡ ꯍꯥꯏꯈꯤꯕꯅꯦ ꯆꯤꯆꯦ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯑꯁꯤ ꯉꯥꯏꯍꯥꯛ ꯂꯩꯖꯔꯝꯃꯅꯤꯀꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯊꯝꯃꯝꯃꯒꯦ ꯅꯅꯥꯁꯨ ꯁꯣꯝꯗ ꯊꯕꯛ ꯀꯟꯅ ꯀꯜꯂꯤ ꯊꯣꯛꯅꯤ ꯃꯥꯁꯨ ꯊꯕꯛ ꯀꯜꯂꯤ ꯊꯕꯛ ꯀꯟꯕ ꯉꯥꯛꯇꯅꯤ ꯉꯁꯤ ꯏꯆꯥ ꯅꯨꯄꯤꯗꯅꯤ ꯊꯕꯛ ꯁꯨꯅꯤꯡꯉꯥই ꯂꯩꯇꯗꯅ ꯉꯥꯎꯅ ꯂꯩꯁꯦ ꯃꯥꯛꯇꯅꯤ ꯑꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯝꯖꯥꯏꯅ ꯄꯤꯔꯝꯃꯤꯕ ꯑꯆꯥꯄꯣꯠꯀꯁꯦ ꯑꯅꯤ ꯀꯩꯅꯣꯅꯦ ꯑꯪꯒꯨꯔꯁꯨ ꯌꯥꯎꯔꯦ ꯍꯩꯅꯧ ꯃꯦꯡꯒꯣꯔꯥ ꯑꯋꯥꯊꯕꯤ ꯑꯋꯥꯊꯕꯤ ꯃꯁꯤꯅ ꯀꯩꯅꯣ ꯑꯋꯥꯊꯕꯤ ꯃꯌꯥꯝ ꯑꯋꯥꯊꯕꯤ ꯄꯨꯔꯛꯑꯦ ꯑꯋꯥꯊꯕꯤ ꯌꯨꯝꯒꯤ ꯑꯋꯥꯊꯕꯤꯅꯦ ꯑꯗꯒꯤ ꯒ꯭ꯔꯦꯞꯁꯨ ꯄꯤꯔꯝꯃꯦ ꯍꯥꯡꯗꯨꯅꯦ ꯁꯦ ꯆꯥꯛ ꯌꯦꯡꯉꯣ ꯑꯃ ꯍꯥꯎꯅ ꯂꯣꯏꯕ ꯆꯤꯡꯗꯣꯜ ꯂꯩꯀꯥꯏ ꯌꯣꯡꯆꯥꯛꯁꯦ ꯈꯨꯋꯥꯎ ꯑꯃ
ꯁꯤ ꯑꯗꯣ ꯑꯁꯤꯁꯦ ꯆꯤꯆꯦꯗꯁꯨ ꯈꯔ ꯄꯤꯈꯤꯅꯤ ꯆꯤꯆꯦ ꯃꯣꯏ ꯁꯤꯜꯆꯔꯗ ꯂꯥꯛꯑꯃꯗꯤꯅꯦ ꯆꯤꯆꯦꯗꯁꯨ ꯈꯔ ꯄꯤꯈꯤꯅꯤ ꯆꯤꯆꯦꯗ ꯐꯣꯟ ꯇꯧꯕ ꯊꯥꯡꯒꯠꯂꯛꯇꯦ ꯌꯣꯡꯆꯥꯛ ꯂꯧꯔꯥ ꯍꯥꯏꯅ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯤꯕ ꯌꯣꯡꯆꯥꯛ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯦ ꯂꯧꯔꯥ ꯍꯥꯏꯅ ꯐꯣꯟ ꯇꯧꯕ ꯑꯗꯣ ꯐꯣꯟ ꯊꯥꯡꯒꯠꯂꯛꯇꯦ ꯑꯅꯤꯔꯛ ꯁꯨꯔꯦ ꯐꯣꯟ ꯇꯧꯔꯤꯕ ꯐꯣꯟ ꯊꯥꯡꯒꯠꯂꯛꯇꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯌꯣꯡꯆꯥꯛꯁꯦ ꯈꯣꯛꯑꯅꯤ ꯃꯔꯨꯝꯗꯤ ꯆꯪꯉꯦꯕ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯌꯣꯡꯆꯥꯛꯁꯦ ꯈꯣꯛꯑꯅꯤ ꯁꯤꯡꯖꯨ ꯇꯧꯗꯣꯏꯅꯤ ꯁꯤꯡꯖꯨ ꯀꯟꯅꯅꯦ ꯁꯤꯡꯖꯨ ꯇꯧꯒꯦ ꯑꯗꯨꯒ ꯃꯔꯨꯝꯗꯤ ꯄꯤꯕꯤ ꯊꯜꯂꯦꯅꯦ ꯁꯤꯡꯖꯨ ꯌꯥꯒꯗ꯭ꯔꯥ ꯁꯤꯕꯣ ꯍꯥ ꯈꯔ ꯈꯛꯇꯤ ꯁꯤꯡꯖꯨ ꯇꯧꯒꯦ ꯁꯤꯡꯖꯨ ꯈꯛꯇꯪ ꯇꯧꯒꯦ ꯃꯌꯥꯝ ꯍꯩꯖꯥꯡ ꯂꯣꯏꯔꯦ ꯐꯗꯤꯒꯣꯝ ꯍꯥꯞꯆꯜꯂꯦ ꯊꯥꯡꯗꯔꯅꯤ ꯃꯆꯨꯁꯦ ꯉꯁꯤꯁꯨ ꯃꯌꯥꯝ ꯍꯦꯟꯖꯥꯡꯁꯦ ꯃꯆꯨ ꯐꯖꯩ ꯍꯥꯎꯔꯅꯤꯅ ꯍꯥꯏꯔꯛꯎꯀꯣ ꯀꯃꯦꯟꯗ ꯁꯣꯏꯗꯃꯛꯀꯤ ꯑꯗ ꯑꯩ ꯁꯣꯔꯤꯌꯥꯁꯤꯒ ꯊꯤꯗꯣꯛꯑ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝ ꯍꯩꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯦ ꯉꯁꯤꯁꯨ ꯍꯥꯎꯒꯅꯦꯅ ꯍꯥꯏꯔꯛꯎꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯕꯣꯛꯁꯇ ꯑꯩꯁꯦ ꯌꯥꯝ ꯍꯥꯎꯅꯕ ꯍꯥꯏꯅ ꯍꯣꯠꯅꯔꯤꯅꯤ ꯃꯌꯥꯝꯅ ꯍꯥꯎꯒꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯋꯥꯈꯜꯒ ꯈꯪꯅꯨꯡ ꯅꯨꯡꯉꯥꯏꯌꯦꯕ ꯑꯗꯨꯅ ꯑꯩꯁꯨ ꯍꯥꯎꯅꯕ ꯍꯥꯏꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯒ ꯁꯨꯃꯥꯏꯅ ꯄꯨꯊꯣꯔꯛꯑꯕꯅꯤ ꯍꯧꯖꯤꯛ ꯁꯤꯗ ꯂꯩꯔꯦ ꯃꯥꯒꯤ ꯗ꯭ꯌꯨꯇꯤꯒꯤ ꯍꯤꯟꯖꯥꯡ ꯑꯇꯩ ꯁꯤꯗ ꯂꯩꯔꯦ ꯃꯔꯤꯡꯈꯥꯡ ꯉꯧꯕꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗꯅ ꯌꯣꯡꯆꯥꯛ ꯑꯁꯤꯁꯦ ꯎꯇꯣꯡ ꯉꯥꯔꯣꯁꯦ ꯑꯩꯗꯤ ꯉꯥꯔꯤ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯦꯠꯂꯅꯤ ꯃꯣꯔꯣꯛꯇꯣ ꯃꯨꯟꯕ ꯋꯥꯠꯂꯤꯔꯦ ꯁꯤ ꯌꯣꯡꯆꯥꯛ ꯁꯣꯏꯔꯝꯕꯒꯤꯅꯤ ꯀꯩ ꯃꯥꯜꯂꯒꯦ ꯌꯦꯡꯉꯣ ꯃꯣꯔꯣꯛꯇꯣ ꯃꯨꯟꯕ ꯋꯥꯠꯂꯤꯔ ꯈꯪꯗꯦ ꯀꯣ ꯃꯄꯥꯗꯤ ꯍꯥꯏꯃꯤ ꯃꯥ ꯍꯥꯏꯃꯤꯀꯣ ꯌꯣꯡꯆꯥꯛꯇꯣ ꯐꯛꯀꯅꯤ ꯆꯥꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯐꯛꯇꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦ ꯍꯧꯖꯤꯛ ꯆꯥꯔꯒꯗꯤ ꯃꯥ ꯐꯛꯇꯦ ꯍꯥꯎꯔꯤ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤक ꯆꯥꯕ ꯍꯧꯔꯅꯤ ꯆꯥꯛꯁꯦ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯒꯤ ꯄꯨꯈꯝꯁꯤꯁꯨꯅꯦ ꯆꯥꯛ ꯆꯥꯅꯤꯡꯕ ꯄꯨꯈꯝ ꯑꯩꯈꯣꯏꯒꯤꯅꯦ ꯄꯨꯈꯝꯁꯦ ꯆꯥꯎꯇꯛ ꯇꯧꯔꯗꯅꯅꯦ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝꯅ ꯆꯥꯖꯅꯤꯡꯕ ꯍꯥꯏꯗꯣ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯅꯤ ꯃꯦꯂꯥꯗꯀꯅꯦ ꯑꯃꯨꯛꯀ ꯑꯃꯨꯛ ꯆꯠꯂꯗꯤꯅꯦ ꯁꯤ ꯄꯨꯈꯝꯁꯦ ꯑꯅꯤꯈꯛꯀ ꯂꯧꯔꯛꯈꯤꯒꯦ ꯍꯥꯏꯅ ꯑꯅꯤ ꯅꯠꯇ꯭ꯔꯒ ꯃꯔꯤꯈꯛ ꯂꯧꯔꯛꯀꯅꯤ ꯄꯤꯁ 6ꯈꯛ ꯑꯣꯏꯅ ꯇꯣꯉꯥꯟꯅ ꯊꯝꯅꯤꯡꯉꯤꯕꯅꯦ ꯑꯗꯣ ꯃꯔꯤꯈꯛ ꯂꯧꯔꯛꯀꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯣ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯌꯥꯝ ꯈꯣ ꯑꯃ ꯌꯥꯝ ꯍꯥꯎꯋꯤꯒ ꯍꯥꯏꯕꯤꯔꯛꯇꯦꯅꯦ ꯌꯥꯝ ꯍꯥꯎꯋꯤꯒ ꯍꯥꯏꯕꯤꯔꯛꯇꯦꯅꯦ ꯌꯣꯡꯆꯥꯛꯁꯤꯡꯖꯨ ꯈꯣ ꯑꯃ ꯌꯣꯡꯆꯥꯛ ꯅꯨꯄꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯍꯥꯏꯕꯅꯦ ꯃꯌꯥꯝ ꯑꯃ ꯈꯔ ꯈꯪꯕꯤꯌꯣꯕ ꯌꯣꯡꯆꯥꯛ ꯅꯨꯄꯤꯅꯦꯕ ꯁꯤꯡꯖꯨ ꯅꯠꯇꯦ ꯀꯩ ꯄꯣ ꯉꯥ ꯆꯥꯕ ꯀꯥꯟꯊꯣꯛꯏꯕ ꯉꯥ ꯆꯥꯕ ꯀꯥꯟꯊꯣꯛꯏꯕ ꯌꯣꯡꯆꯥꯛ ꯊꯣꯡꯅꯔꯗꯤ ꯄꯤꯔꯛꯑꯣ ꯌꯣꯡꯆꯥꯛ ꯌꯥꯎꯗꯕ I will not go back. Làm của mà dùng chạp kìa thành nhau nữa dùng chạp chân lẹ mình vừa mất đầu đấy làm dai nó bờ gì ạ vậy bạn làm dai bờ gì dùng chàng nè bị chắc đâu cũng chưa giàu bị chắc đâu khá là chưa giàu đấy châu cũng chưa giàu đấy rồi punna punja là cái dùng chàng này phú nào của đấy ạ chỉ chế là chú khá là bí hoài hay lắm mẹ bá chỉ chế phun nào là lập chắc là ngoài chúng ta đi ngày đấy xa lôi gì vậy không được mà bay vào bán lên tàu này anh mà bán lên tàu phun nào là lập chắc Bengali dan Muslim. Mana tu? Yang tu cuma Garuda. Anh phải ăn cái bây giờ bởi thế nên là anh cái tráng thảm được ra cũng ngoài đẹp á anh nó bằm giờ vẫn mà chịu được rồi anh cái gì nè mài dâu ra bởi thế này nè
ꯑꯗꯨꯅ ꯆꯥꯛ ꯆꯥꯔꯒꯅ ꯐꯦꯟꯁꯦ ꯃꯨꯠꯊꯠꯂꯤꯕ ꯑꯣꯂꯥꯡꯉꯦꯕ ꯑꯗꯣ ꯐꯦꯟꯁꯦ ꯃꯨꯠꯊꯠꯂꯤꯅꯦ ꯃꯥꯏꯗ ꯂꯩꯔꯒ ꯑꯗꯨꯝ ꯐꯦꯟꯁꯦ ꯊꯥꯕ ꯌꯥꯔꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏ ꯐꯦꯟ ꯃꯈꯣꯟꯅꯅꯦ ꯑꯩꯅ ꯋꯥ ꯉꯥꯡꯕꯐꯥꯎ ꯇꯥꯗꯦꯕ ꯑꯗꯩ ꯆꯥꯛ ꯆꯥ ꯑꯩꯈꯣꯏꯒꯤ ꯆꯣꯞ 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 ꯂꯥꯎꯕꯗꯣ ꯑꯗꯨ ꯃꯈꯣꯟ ꯇꯥꯕ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯩꯗꯤ ꯃꯥꯏ ꯂꯩꯖꯗꯕꯅꯤꯅ ꯑꯗ ꯂꯩꯅꯤ ꯑꯗꯨ ꯍꯩꯖꯤꯜꯂꯒꯦ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯆꯥꯛ ꯆꯥꯕꯁꯦ ꯑꯩꯒꯤꯗꯤꯅꯦ ꯐꯔꯤꯕ ꯈꯪꯕ꯭ꯔꯥ ꯆꯥꯛꯁꯦ ꯌꯥꯝ ꯆꯥꯔꯦꯕ ꯑꯗꯨꯅ ꯍꯥꯎꯔꯦ ꯃꯌꯥꯝ ꯅꯅꯥ ꯆꯥꯛ ꯌꯦꯡꯒꯦ ꯂꯥ ꯆꯤꯡꯕ ꯍꯧꯔꯦꯍꯦ ꯍꯥꯎꯕ꯭ꯔꯥ ꯆꯥꯛ ꯑꯣꯛꯁꯜꯂꯦ ꯌꯥꯕ ꯆꯠꯈꯤꯅꯨ ꯊꯝꯃꯣ ꯌꯥ ꯀꯝ ꯀꯥꯎꯋꯦ ꯌꯥꯝ ꯆꯥꯛꯁꯦ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯦꯕ ꯑꯩ ꯆꯥꯛꯇꯣ ꯑꯗꯣ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯆꯪꯉꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯥ ꯅꯪ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯇ꯭ꯔꯤ ꯏꯟꯖꯥꯡ ꯃꯊꯦꯜꯁꯤ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯗꯒꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯖꯤꯔꯤꯗꯒꯤ ꯀꯀꯥꯁꯨ ꯂꯥꯛꯀꯗꯕꯅꯦꯕ ꯑꯗꯨꯒ ꯃꯣꯏ ꯍꯥꯏꯗꯣꯔꯛꯑꯦ ꯂꯥꯛꯑꯔꯣꯏꯅ ꯍꯥꯏꯗꯣꯔꯛꯑꯦ ꯑꯗꯣ ꯃꯝꯖꯥꯅꯁꯨ ꯌꯣꯡꯆꯥꯛꯀ ꯄꯨꯕꯤꯔꯛꯑꯦ ꯃꯝꯖꯥꯒꯤ ꯌꯣꯡꯆꯥꯛ ꯆꯥꯕꯗ ꯌꯥꯝꯅꯁꯨ ꯍꯥꯎꯈ꯭ꯔꯦ ꯈꯨꯍꯥꯎ ꯑꯃꯅꯦ ꯑꯩꯈꯣই ꯆꯤꯡꯗꯣꯜ ꯂꯩꯀꯥꯏ ꯌꯣꯡꯆꯥꯛꯁꯦ ꯍꯥꯟꯅꯗꯩꯁꯨꯅꯦꯕ ꯈꯨꯍꯥꯎ ꯑꯃꯅꯦꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯆꯥꯕꯗꯩꯁꯨ ꯍꯤꯟꯖꯥꯡꯁꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯎꯕ ꯍꯦꯜꯂꯦꯕ ꯃꯌꯥꯝ ꯑꯗꯨꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯏꯆꯥꯅꯨꯄꯤꯒꯤ ꯗ꯭ꯔꯦꯁꯁꯦ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯃꯟꯗꯤꯔꯗ ꯆꯠꯇꯣꯏꯅꯤ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯄꯥ ꯆꯠꯀꯗꯕꯗꯣ ꯃꯥ ꯉꯁꯤ ꯀꯥꯎꯊꯣꯛꯎꯔꯦꯕ ꯉꯁꯤ ꯂꯩꯕꯥꯛ ꯄꯣꯔꯨꯝꯃꯤꯅꯤ ꯍꯥꯏꯗꯣ ꯀꯥꯎꯊꯣꯛꯎꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯠꯄꯒꯤ ꯂꯣꯏꯁꯟꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯟꯗꯤꯔꯗ ꯄꯨꯖꯥ ꯇꯧꯔꯒ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯍꯅꯨꯃꯥꯟ ꯆꯂꯤꯁꯥ ꯉꯥꯏꯍꯥꯛ ꯊꯤꯈꯤꯒꯦ ꯑꯗꯨ ꯃꯊꯪꯗ ꯄ꯭ꯔꯁꯥꯗ ꯂꯧꯔꯒ ꯆꯠꯂꯅꯤ ꯅꯅꯥ ꯀꯩꯗꯧꯔꯤꯅꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯨꯅꯤ ꯍꯅꯨꯃꯥꯟ ꯆꯂꯤꯁꯥ ꯄꯥꯍꯧꯔꯤꯑꯕ ꯑꯗꯣ ꯃꯥ ꯂꯣꯏꯗ꯭ꯔꯦ ꯑꯗꯨꯅ लोशन आई मखुद थिंगनु आरती हौदोरे अभी आरती शुरू होगा ना आरती कितने बजे आरती होता है तब मैम अ नहागैदी खंगदे मंदिर से अदुम लाइनेब आरती तब मतम से खंगदे आरती तबसे नुंदाहांगैना पुंग 7 तौरी अदै अयुकिना पुंग 9 मखाइदा आरती तौरी हर मंगलवार को ना रोज अदो हौजिकती पुंग 3 तारे पुंग 7 तनेबा आई पुंग 7 ती ngairo मम्मेना दै जुमदसु पूजा तौरमद्री दिने लाइद लंगसु कते अदो इना लंगसे लाइगी मखोंगदा थंबदु अनैना पिरारोइद्रा हाइना खल्लुबदु पिरए मयाम ट्रेन लाना ट्रेन दा फासिना लैरे हौजिक मयाम हजिक मंदिरदगी हलागा यमोक जुंगी लाई पूजा तौरे ngasai mandir chapa matam dadi dum khara nganbanina numit panga numit to changdribανina aina jungi se puja se dum halaga taurage aina mai to dunai mandir degi halaga khongko ka hamdoga adegi hujik jungi lai puja taure ada mayang asi yoindi video si swai da dum loisalage mathangi vlog tam mu thengnarasi